Gimara khungulli glamne kumgi chakau bane chinglo lana lai khaba ipak lana om khabi ningol piwa om nama yai papau jel bijari थमजरी बहलो ताबे निंगबा लाइव फोन इन प्रोग्राम के थोरम असिदा सरुक याबिना नरबनिंग सिंगजरी ngasi के थोरम असे हौजिक डायमंड रेडियो की यूट्यूब चैनल दस हौजिक लाइव थाजरी ताबी बसिंग ngasi की थोरम असिदा संगसिन बिरक्तुना ngasi की थोरम असिबु मपुंग फान बिनन बसु निंगसिंगजरी ngasi ahanba call lokasage hello good evening sir good evening khonjel si khogi thampan manbi oibirabra hoi sir mane khogi khonjel se thampan manbi gi khonjel je mayam se gi khogi khwai gi top top khonjel am khak oijabo ko aduna khoi sodamak simpa pojei ado thampan manbi karamba khoida jabe sei tasige थाजाबगी वांग फिल्मदगी दिनेश का पुष्परानी आते इसे जो जाजी दिनेश का पुष्परानी का सक पैसे सिकरम बैसे नो खोइने फिल्मनंगी पुकिन खंदे नंगी था मोय तिरुनु आइगे ना हायो बैसे दो वंथोक न फजरा ngangthok pire thagasari thamana bi sei se khudol tamjarak lage sei si kana kana tamin nagani tamin nagadau baisagi maru apang singi mingadi haibi gadau ba leibra aw khaja ke haibiyo ke khada gi joli aduga rekagi boyzen do sita do aw shamari kamala khulai mandi sita aduga agi tanapi introduction agi sanapi ifan aduga jadi siap punima semati dan tadi di bawah punna kami dari thagasari thamban manbi adudi sana pambiri bi sei khudol tamjari konkai latpam dinesh sharma amadi pusparani ani ge punba khonjel da narendra ningomba na sairengba oken amakcham na serangba thajabagi wangmada film asigi seima khudol asigi han bana taminasi thank you Leirang sing na hairi nang aiga chunai nungsi na verse pokje khunu sing na nganli pokjel khande nangi thamoi piro nu aigi mapok sigi leplavani thajo base manghan binalana aha ha 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 nong dol ta pai ri valai chilgi saklon gum mitkup khuding machuon khino lepchage pamel gum lendena nong laina homli ba kambau na gum panthung khangda
ꯅꯨꯡꯁꯤꯅ ꯋꯥꯖꯩ ꯅꯨꯡꯁꯤ ꯏꯆꯦꯜ ꯀꯪꯈꯤꯒꯗꯔꯥ ꯄꯨꯛꯅꯤꯡꯁꯤꯅ ꯈꯟꯖꯩ ꯅꯨꯡꯁꯤ ꯋꯥꯁꯛ ꯅꯛꯂꯝꯒꯗꯔꯥ ꯈꯣꯏꯃꯨꯁꯤꯅ ꯅꯪꯂꯤ ꯄꯨꯛꯆꯦꯜ ꯈꯪꯗ ꯅꯪꯒꯤ ꯊꯃꯣꯏ ꯄꯤꯔꯨꯅꯨ ꯑꯩꯒꯤ ꯂꯩꯔꯥꯡꯁꯤꯡꯅ ꯍꯥꯏꯔꯤ ꯅꯪꯒ ꯑꯩꯒ ꯆꯨꯅꯩ ꯅꯨꯡꯁꯤꯅꯕꯁꯦ ꯄꯛꯆꯩ ꯃꯄꯣꯛꯁꯤꯒꯤ ꯂꯦꯞꯂꯕꯅꯤ ꯊꯥꯖꯧ ꯊꯥꯖꯧ ꯊꯥꯖꯕꯁꯦ ꯃꯥꯡꯍꯟꯕꯤꯅꯨ ꯅꯪꯅ ला 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 आहा हा 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 ꯀꯔꯤꯒꯨꯝꯕ ꯈꯣꯡꯊꯥꯡꯗ ꯁꯣꯏꯈꯤꯕꯗ ꯉꯥꯛꯅꯁꯤ ꯅꯨꯡꯁꯤ ꯆꯥꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯌꯧꯃꯤꯟꯅꯁꯤ ꯅꯨꯡꯁꯤꯒꯤ ꯄꯟꯊꯨꯡ ꯄꯨꯛꯅꯤꯡꯁꯤꯅ ꯈꯟꯖꯩ ꯅꯨꯡꯁꯤ ꯋꯥꯁꯛ ꯉꯥꯛꯂꯝꯒꯗꯔꯥ ꯊꯃꯣꯏꯁꯤꯅ ꯋꯥꯖꯩ ꯅꯨꯡꯁꯤ ꯏꯆꯦꯜ ꯀꯪꯈꯤꯒꯗꯔꯥ ꯂꯩꯔꯥꯡꯁꯤꯡꯅ ꯍꯥꯏꯔꯤ ꯅꯪꯒ ꯑꯩꯒ ꯆꯨꯅꯩ ꯅꯨꯡꯁꯤꯅꯕꯁꯦ ꯄꯛꯆꯩ ꯈꯣꯏꯃꯨꯁꯤꯅ ꯉꯪꯂꯤ ꯄꯨꯛꯆꯦꯜ ꯈꯪꯗ ꯅꯪꯒꯤ ꯊꯃꯣꯏ ꯄꯤꯔꯨꯅꯨ ꯑꯩꯒꯤ ꯃꯄꯣꯛꯁꯤꯒꯤ ꯂꯦꯞꯂꯕꯅꯤ ꯊꯥꯖꯧ ꯊꯥꯖꯧ ꯊꯥꯖꯕꯁꯦ ꯃꯥꯡꯍꯟꯕꯤꯅꯨ ꯅꯪꯅ आहा हा 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 ला 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 ए हे 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 हेलो हेलो सर फोन इसागी नेटवर्क से खितंग नुंगाइतबा मालिको इसागी मिंगदो अमुक्तंग हनाइबियो बीके थंगम होय होय बीके थंगजम थागसरी कॉल तौबिरक पदम बतरामनो ओक्सरी करम्बा खोइदा जबै सै खनबिगदौरिगे फिल्म मनुंग खंजे ड्रेस सदानंद ग सहिता गस्मीना सपा तमजन इपकया आइगी खनबा या तो बुझे सर अदुम तताई ओंथौना फजखरे इसेसे अखोइगी सिंगर अनिसिदगी सकपोसदमक तामिनसिको अदुगा अखोइगी सिंगर अनिसिगी खोंजेल से सक्त्रिङैदा हौजी अखोइगी इसे मेक्से हारकप कान्दा यामना फजना सकतोकबिरखरे थागसरी अदो इसेसे कना कना तामिनगदौ बैसागी मनो मपांगसिंगी मिंग हाइबिगदौ लेब्रा ओ खरा हाइतेगे सर हाइबियो लमिंग तकी रतन सराइसम अदुगी अखोइ पेमेंटका अदुगी तेजपुरदगी अखोइगी बाइदना सी तामिना जाने सर होय अदो इसागी अखोइगी ताबिनिंगबा मरो मपांगसिंगी मिंगसे हाइबा कान्दा अखोइगी नोफे नोफे तौबदौनसु तौवी कमदौबिबनो सी एकदम कोन पुंग हराउ जबाय तारे कॉल फंग हराउ होय होय थागसरी अदो अखोइगी लाइन फंगबसिरि ngasi na ahanbo oibirabra mamangda लाइन फंगखिबगदी लेतब्रो याम फंग तो दि फंगदो सर फंगबुदे दम फंगनेबो होय अदुबो अखोइगी माइकेदगी हाइजनिंगबदी यामना तोइना चाबा एनसांग महौ लेरक्ति को अदुमा अखोइगी एनसांग से अदुमा अखोइगी खरग ललगा अखोइगी मरमरता अदुमा खरग तोंगान तोंगान मथेन से अदुमा चाबा से अदुमा मदुगी महौ से अदुमा लै हाइजनिंगी थागसरी अदुदी साना पाम्बिरि बेसे खोदल तमजगे मयाम पुन्ना तामिनसी माइबम रोसी बिना अमदी हमोम सादानंद अनिगे पुनबा खोंजेलदा बेरेन द सखीना खोगी सैरेंग बा अदुगा गोपीना सैरांगबा इसैनी सागतलुबा मंगलान फिल्म असिगी इसै मथंगी कॉलर ngaina ngaina इसै तामिनसी
ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯍꯩ ꯀꯌꯥ ꯐꯣꯡꯗꯣꯛꯆꯒꯦ ꯈꯟꯗꯨꯅ ꯑꯩꯅ ꯉꯥꯏꯖꯔꯛꯄ ꯀꯨꯏꯔꯦꯗ ꯀꯔꯤꯕꯨꯅꯣ ꯇꯝꯅꯤꯡꯂꯤꯕ ꯀꯔꯤꯕꯨꯅꯣ ꯍꯥꯏꯅꯤꯡꯂꯤꯕ ꯇꯥꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ ꯈꯪꯅꯤꯡꯕꯅ ꯉꯥꯎꯔꯦꯅꯦ ꯍꯥꯏꯔꯣ ꯂꯣꯟꯅ ꯅꯥꯞꯄꯁꯤꯗ ꯇꯨꯃꯤꯟꯅ ꯇꯝꯖꯅꯤꯡꯕ ꯏꯄꯥꯎ ꯀꯌꯥ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯍꯩ ꯀꯌꯥ ꯐꯣꯡꯗꯣꯛꯆꯒꯦ ꯈꯟꯗꯨꯅ ꯑꯩꯅ ꯉꯥꯏꯖꯔꯛꯄ ꯀꯨꯏꯔꯦꯗ ꯈꯪꯁꯤꯟꯅꯗꯕ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤꯒꯤ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯁꯤꯒꯤ ꯑꯥꯔꯊꯁꯦ ꯈꯪꯗꯕꯔꯅꯦ ꯃꯤꯠꯌꯦꯡꯗꯨꯒꯤ ꯑꯥꯔꯊ ꯅꯣꯛꯄꯗꯨꯒꯤ ꯃꯔꯝ ꯈꯪꯂꯝꯂꯕꯗꯤ ꯑꯩꯅ ꯀꯔꯤꯒꯤ ꯋꯥꯖꯔꯨꯅꯤ ꯇꯥꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ ꯈꯪꯅꯤꯡꯕꯅ ꯉꯥꯎꯔꯦꯅꯦ ꯍꯥꯏꯔꯣ ꯂꯣꯟꯅ ꯅꯥꯞꯄꯁꯤꯗ ꯇꯨꯃꯤꯟꯅ ꯇꯝꯖꯅꯤꯡꯕ ꯏꯄꯥꯎ ꯀꯌꯥ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯍꯩ ꯀꯌꯥ ꯐꯣꯡꯗꯣꯛꯆꯒꯦ ꯈꯟꯗꯨꯅ ꯑꯩꯅ ꯉꯥꯏꯖꯔꯛꯄ ꯀꯨꯏꯔꯦꯗ ꯍꯥꯡꯂꯕ ꯑꯇꯤꯌꯥ ꯃꯀꯣꯏꯗ ꯃꯅꯤꯡ ꯇꯝꯅ ꯁꯥꯟꯅꯔꯤꯕ ꯍꯥꯡꯂꯕ ꯑꯇꯤꯌꯥ ꯃꯀꯣꯏꯗ ꯃꯅꯤꯡ ꯇꯝꯅ ꯁꯥꯟꯅꯔꯤꯕ ꯄꯣꯝꯕꯤ ꯆꯦꯛꯂꯥꯒꯤ ꯅꯨꯡꯁꯤ ꯀꯨꯝꯍꯩꯁꯦ ꯄꯣꯝꯕꯤ ꯆꯦꯛꯂꯥꯁꯤꯡꯒꯤ ꯅꯨꯡꯁꯤ ꯀꯨꯝꯍꯩꯁꯦ ꯎꯔꯒ ꯀꯔꯤꯕꯨ ꯈꯟꯕꯒꯦ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯄꯣꯝꯕꯤ ꯆꯦꯛꯂꯥꯁꯤꯡꯒꯤ ꯀꯨꯝꯍꯩꯒꯤ ꯑꯥꯔꯊꯕꯨ ꯈꯪꯂꯝꯂꯕꯗꯤ ꯑꯩꯅ ꯀꯔꯤꯒꯤ ꯋꯥꯖꯔꯨꯅꯤ ꯇꯥꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ ꯈꯪꯅꯤꯡꯕꯅ ꯉꯥꯎꯔꯦꯅꯦ ꯍꯥꯏꯔꯣ ꯂꯣꯟꯅ ꯅꯥꯞꯄꯁꯤꯗ ꯇꯨꯃꯤꯟꯅ ꯇꯝꯖꯅꯤꯡꯕ ꯏꯄꯥꯎ ꯀꯌꯥ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯍꯩ ꯀꯌꯥ ꯐꯣꯡꯗꯣꯛꯆꯒꯦ ꯈꯟꯗꯨꯅ ꯑꯩꯅ ꯉꯥꯏꯖꯔꯛꯄ ꯀꯨꯏꯔꯦꯗ ꯀꯔꯤꯕꯨꯅꯣ ꯇꯝꯅꯤꯡꯂꯤꯕ ꯀꯔꯤꯕꯨꯅꯣ ꯍꯥꯏꯅꯤꯡꯂꯤꯕ ꯇꯥꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ ꯈꯪꯅꯤꯡꯕꯅ ꯉꯥꯎꯔꯦꯅꯦ ꯍꯥꯏꯔꯣ ꯂꯣꯟꯅ ꯅꯥꯞꯄꯁꯤꯗ ꯇꯨꯃꯤꯟꯅ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯈꯪꯖꯍꯧꯒꯦ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯋꯥꯡꯖꯤꯡꯗꯒꯤ ꯔꯥꯙꯥ ꯀꯧꯋꯦ ꯋꯥꯡꯖꯤꯡꯗꯒꯤ ꯔꯥꯙꯥ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯈꯣꯏꯗꯥꯖꯕ ꯏꯁꯩ ꯍꯥꯏꯕꯤꯌꯨ ꯆꯪꯒꯤ ꯐꯤꯂꯝꯒꯤꯅꯦ ꯔꯥꯖꯨꯅꯣ ꯁꯛꯄ ꯂꯩꯁꯦ ꯇꯧꯕ ꯏꯁꯩꯗꯣ ꯇꯥꯏ
ꯍꯣꯏ ꯍꯣꯏ ꯏꯁꯩꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯏꯁꯩꯁꯤ ꯀꯅꯥ ꯀꯅꯥ ꯇꯥꯃꯤꯟꯅꯒꯅꯤ ꯇꯥꯃꯤꯟꯅꯒꯗꯧꯕ ꯏꯁꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯤꯡ ꯍꯥꯏꯕꯤꯒꯗꯧꯕꯒꯗꯤ ꯂꯩꯕ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯏꯁꯩꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯔꯥꯖꯨ ꯅꯣꯡꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯄ ꯏꯁꯩꯅꯤ ꯑꯗꯣ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯄ ꯏꯁꯩꯁꯤꯒꯤ ꯃꯌꯦꯛꯁꯤ ꯅꯨꯄꯤꯅ ꯁꯛꯑꯝꯃꯒꯗꯤ ꯀꯝꯗꯧꯅ ꯁꯛꯀꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝ ꯇꯥꯃꯤꯟꯅꯕ ꯌꯥꯒꯗ꯭ꯔꯣ ꯏꯁꯥꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯃꯇꯦꯛ ꯑꯃꯇ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯌꯥꯒꯗ꯭ꯔꯣ ꯉꯁꯤꯗꯤ ꯁꯛꯑꯒꯦ ꯌꯥꯗꯅ ꯁꯛꯄꯁꯦ ꯅꯨꯄꯤꯅ ꯑꯃꯨꯛ ꯁꯛꯄꯗꯣ ꯇꯥꯕ ꯅꯨꯡꯉꯥꯏꯔꯣꯏꯕ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯖꯕ ꯏꯁꯩꯅꯤꯀꯣ ꯃꯇꯝꯁꯦ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯏꯁꯩꯁꯤ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯪꯈꯥꯏ ꯍꯥꯏꯖꯕ ꯇꯥꯏ ꯑꯗꯨꯕꯨ ꯃꯇꯝꯁꯤ ꯈꯤꯇꯪ ꯊꯦꯡꯊꯅ ꯍꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯇꯝꯁꯦ ꯈꯤꯇꯪ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯁꯣꯏꯅꯈꯤꯕꯒꯤꯗꯃꯛ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯔꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯏꯁꯩꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯏꯁꯩꯁꯤ ꯔꯥꯖꯨ ꯁꯔꯃꯒꯤ ꯅꯥꯏꯇꯣꯝ ꯈꯣꯟꯖꯦꯜꯗ ꯇꯝꯄꯥꯁꯅ ꯑꯥꯔꯀꯦꯅ ꯁꯩꯔꯦꯡꯕ ꯖꯤꯇꯦꯟ ꯈꯥꯏꯗꯦꯝꯅ ꯁꯩꯔꯥꯡꯕ ꯆꯪꯁꯤ ꯆꯪ ꯐꯤꯂꯝ ꯑꯁꯤꯒꯤ ꯏꯁꯩꯅꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯇꯥꯃꯤꯟꯅꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯟꯅ ꯈꯨꯗꯣꯜ ꯇꯝꯖꯍꯧꯒꯦ ꯑꯩꯉꯣꯟꯗꯒꯤꯀꯣ ꯉꯁꯤꯁꯤ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯐꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯍꯦ 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 ꯍꯟꯗꯛ ꯃꯔꯛ ꯀꯦ ꯈꯜꯂꯛꯏꯁꯤꯅ ꯈꯪꯀꯦ ꯀꯦ ꯈꯜꯂꯛꯏꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ handak maret ke khala isina karigino mahausaga iman manadriba karigino aina hangbada sukhum khumdriba aina hangbada sukhum khumdriba aigi kari iralno aibu karigi wahalibano aibu karigi wahalibano handak marak ke khala isina khaki ke khala isina karigino kanana kari insili kanana kari haijili kanana kari insili kanana kari haijili kanana laiwa kamsili kanana higaiwa thajili nupira nupara masak mamintau nupira nupara masak mamintau laisabira maura anubira hayu ai mathoi longthoke handak marak ke khala isina khaki ke khala isina karigino waktu na wang laga kwak na phangde i laisabin na khat ladi ma thong jaroi hainei waktu na wang laga kwak na phangde i laisabin na khat ladi ma thong jaroi hainei nipaga nupiga rai manai nupina nupa dau na muk padi pharoi shakti na palkanu pajai haina pungnu shakti na palkanu pajai haina pungnu accident amada mamai ko pani khangu ai hai mi ke ta jau handak mara ke khala isina karigino mahausaga iman manadriba karigino aina hangbada sukhum khumdriba aina hangbada sukhum khumdriba aigi kari iralno aibu karigi wahalibano aibu karigi wahalibano handak marak
के खल्ला इसिना खांके के खल्ला इसिना करीगिनो हेलो 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 ताबीर ब्रो हेलो हेलो ताबी ब्रो हेलो कोई नंबर से तानद्रे 6215 न लोइबा नंबर नि अदो लाइन से कोई ताबीरगदी नुंगाइगदौनी हेलो वारोबिबियादे लाइन से कक्चरगी खुदोंग चाबा लेरगदी अमुक्तंग हन्ना ट्राई तौबिरो अदुगा इसागी अपाम बिसै खनबियो लाइन से मसानसु अखोई कक्रे हाइजबा ताई अदु मथंगी कॉलर लखोसगे हेलो हेलो अहान बदा इसागी मिंग लेफम गसी हाइबियो सर फोन तौजे भाई आपको कुलम लेते हैं करम बखोइदा जबै सै खनबिगनी सर इसे एना खोजा दबा या पाम जबदी अखुन मनी फिल्म की करी की तमी बन मुसिबाइन तौबदो अखुन मनी फिल्म की को होय होय इसे से थाना नबो होना जगे दो इसे से कना कना तामी नगनी तामी नगदौबा इसागी मरो पांगसिंग मिंग हाइबिगदौ लेब्रो सर अथेंगसिता अदुम तामी नगर नोइसिता हत्तगेबा हाइबियो अई चानुपा रोमियो चानुपा याइमा रोशन चानुपी रोमिला अदुम नानथोय अदुगी मुसिया है अच्छी तो तंग होय अदो हौजिकती इसादी करी करी होनबिरिगे अब सारा ये तमाम मदई मई दो सतम दो और किसी मई दा यही कुन तमने मन दो हौजी आई मफम दो हाई दगी तंग कंफ्यूज लेना बदई दो खाना कुलाव ले साइड को ये अच्छी हम हम चाउन तौजे बाय तारे संख्या दो से ते खर्च ये तारे होय अदो अमबो ओरबसो कोई इमुंग मनुंग पोबा हाइबसिदी अमना खरा होना अदमक तौरगा मतिंग मतिंग पांगनारगा दमक इमुंग मनुंग दमक पुगदोरिबनी थागसरी इसागी वाखलोन फोंदोकपिरकपनी इसासु दमक इसाना तौबिरिबा थबक दमक मतुंगदा माइपांगा तौबा ngamba ओइबियु हाइजबगा लोनना इसाना पांबिरिबे से खुदल तमजगी अखुनबा मनी फिल्म असिगी इसैनी पुष्पारानी गी नाइतोम खंजेलदा नरेंद्र निंगोमबना सैरेंबा तोमा थांजबना सेरांबा इसै करिगी तंबीबनो नुंगसिबा तामिनसी थागसरी Oh
ꯇꯟꯖꯥꯗ ꯅꯍꯥꯛꯅ ꯀꯥꯏ ꯍꯧꯔꯤ ꯋꯥꯈꯜꯗ ꯇꯠꯇꯅ ꯑꯆꯤꯛꯄ ꯇꯟꯖꯥꯗ ꯅꯍꯥꯛꯅ ꯀꯥꯏ ꯍꯧꯔꯤ ꯋꯥꯈꯜꯗ ꯇꯠꯇꯅ ꯂꯩꯔꯝꯃꯤ ꯂꯣꯠꯇꯨꯅ ꯊꯃꯣꯏꯗ ꯂꯩꯔꯝꯃꯤ ꯂꯣꯠꯇꯨꯅ ꯊꯃꯣꯏꯗ ꯀꯌꯥꯗ ꯍꯩꯈ꯭ꯔꯕꯅ ꯇꯥꯠꯂꯨ ꯀꯌꯥꯗ ꯍꯩꯈ꯭ꯔꯕꯅ ꯇꯥꯠꯂꯨ ꯑꯣꯏꯍꯜꯂꯦ ꯑꯩꯕꯨ ꯑꯉꯥꯎꯕꯤ ꯅꯪꯇꯒꯤ ꯋꯥꯈꯜꯅ ꯉꯥꯎꯔꯕꯤ ꯑꯣꯏꯍꯜꯂꯦ ꯑꯩꯕꯨ ꯑꯉꯥꯎꯕꯤ ꯅꯪꯇꯒꯤ ꯋꯥꯈꯜꯅ ꯉꯥꯎꯔꯕꯤ ꯎꯗꯨꯅ ꯄꯨꯈ꯭ꯔ ꯃꯥꯜꯂꯦ ꯊꯃꯣꯏꯁꯦ ꯎꯗꯨꯅ ꯄꯨꯈ꯭ꯔ ꯃꯥꯜꯂꯦ ꯊꯃꯣꯏꯁꯦ ꯀꯌꯥꯗ ꯉꯛꯈ꯭ꯔꯕꯅꯤ ꯆꯠꯂꯨ ꯀꯌꯥꯗ ꯉꯛꯈ꯭ꯔꯕꯅꯤ ꯆꯠꯂꯨ ꯀꯔꯤꯒꯤ ꯇꯝꯕꯤꯕꯅꯣ ꯅꯨꯡꯁꯤꯕ ꯅꯨꯡꯊꯤꯗꯀꯣ ꯅꯪꯁꯦ ꯈꯜꯂꯔꯣꯏ ꯈꯜꯂꯤ ꯃꯉꯝꯗꯦ ꯍꯣ ꯈꯜꯂꯔꯣꯏ ꯈꯜꯂꯤ ꯃꯉꯝꯗꯦ ꯀꯔꯝꯕ ꯃꯌꯥꯏꯕꯨ ꯆꯦꯟꯕꯅꯣ ꯀꯔꯝꯕ ꯃꯌꯥꯏꯕꯨ ꯆꯦꯟꯕꯅꯣ ꯑꯗꯨꯒ ꯃꯔꯛ ꯊꯟꯅ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯀꯣꯂꯔꯁꯤ ꯑꯩꯈꯣꯏꯒꯤ ꯂꯧꯈꯠꯆꯗ꯭ꯔꯤꯉꯩꯒꯤ ꯃꯉꯣꯟꯗ ꯀꯃꯦꯟ ꯑꯃꯇꯪ ꯄꯥꯊꯣꯛꯆꯒꯦ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯏ ꯁꯥꯔ ꯑꯩ ꯍ꯭ꯋꯥꯖꯥꯏ ꯑꯁꯥꯝꯗꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯇꯥꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯇꯥꯕꯤꯔꯤꯕ ꯏꯁꯇ꯭ꯔꯤꯃꯔ ꯍꯥꯏꯖꯕ ꯇꯥꯏ ꯁꯀꯥꯛꯄꯝ ꯑꯟꯖꯥꯟ ꯍꯥꯏꯗꯅ ꯏꯁꯇ꯭ꯔꯤꯃꯔ ꯑꯃꯈꯛꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯒꯤ ꯍ꯭ꯋꯥꯖꯥꯏꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯄ꯭ꯔꯣꯒꯥꯝꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯐꯖꯅꯗꯃꯛ ꯇꯥꯕꯤꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯒꯥꯁꯤꯡꯗꯒꯤ ꯍꯦꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯃꯛ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯄ꯭ꯔꯣꯒꯥꯝꯁꯤꯡꯁꯦ ꯑꯗꯨꯃꯛ ꯍꯧꯖꯤꯛ ꯇꯥꯔꯤꯕꯅꯤ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩ ꯇꯧꯖꯔꯛꯏꯁꯤ ꯀꯩꯔꯛ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯊꯣꯡꯒ꯭ꯔꯥꯝ ꯕꯣꯖꯦꯟꯗ꯭ꯔꯣ ꯃꯇꯦꯡꯅꯦ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯀꯔꯝꯕ ꯈꯣꯏꯗꯥꯖꯕ ꯏꯁꯩ ꯈꯟꯕꯤꯒꯅꯤ ꯁꯥꯔ ꯍꯤ ꯌꯥꯏꯌꯦꯅ ꯍꯥꯏꯕ ꯐꯤꯂꯝꯗꯨꯒꯤ ꯂꯣꯔꯦꯝꯕꯝ ꯑꯃꯔꯖꯤꯠꯅ ꯁꯛꯄ ꯍꯥꯏꯈꯤꯕꯗayꯅ ꯍꯥꯏꯕ ꯏꯁꯩꯗꯨꯝꯇꯪ ꯇꯥꯕꯤꯌꯨ ꯁꯥꯔ ꯑꯗꯨꯗꯤ ꯏꯁꯩꯁꯦ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯑꯃꯔꯖꯤꯠ ꯂꯣꯔꯦꯝꯕꯝꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯏꯇꯣꯝ ꯈꯣꯟꯖꯦꯜꯗ ꯃꯁꯥꯃꯛꯅ ꯁꯩꯔꯥꯡꯖꯕ ꯍꯤꯔꯣꯖꯤꯠ ꯅꯥꯎꯔꯣꯏꯕꯝꯅ ꯁꯩꯔꯦꯡꯕ ꯍꯤꯌꯥꯏ ꯐꯤꯂꯝ ꯑꯁꯤꯒꯤ ꯏꯁꯩꯅꯤ ꯇꯥꯃꯤꯟꯅꯁꯤ 하이키바다 낭나 너마 아이 우드라디 레이방암데 하이키바다 낭나 너마 아이 우드라디 레이감데 아이 콘제 따르디 힝방암데
ꯃꯤꯠꯂꯨꯗ ꯃꯤꯔꯥꯡ ꯁꯤꯟꯊꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯈꯤꯕꯗꯥꯏ ꯉꯁꯤꯗꯤ ꯑꯣꯏꯔꯦ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯈꯣꯡꯒꯨꯜꯗ ꯇꯥꯍꯧꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯃꯥꯏꯗ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯋꯥꯔꯤ ꯑꯣꯏꯍꯧꯔꯦ ꯆꯔꯤꯕ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯛꯂꯦ ꯈꯥꯡꯐꯝ ꯈꯪꯗꯅ ꯊꯋꯥꯏꯅ ꯍꯛꯆꯥꯡꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯂꯕꯗ ꯀꯔꯝꯕ ꯄꯨꯟꯁꯤꯅ ꯈꯥꯡꯖꯕ ꯉꯝꯒꯅꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯅꯥꯄꯗ ꯅꯛꯁꯤꯟꯅ ꯍꯥꯏꯔꯝꯕ ꯐꯥꯎꯈꯤꯕ 이혼도 곱다리 నంది lapkhare kaumadi ngamdare nangi aigi nungsinaba wari oihore ngasigi
Hello tabiningba live phone in program ki thorom asigi aroiba caller si lokho chadringa gi maungoina koi gi comment amtang amuk pathok jagi comment ase asumna koi haibirei Alice Penauna asumna haibirakpani sar kaidaurage pangnok ta nok ido haina ibirei aduga makhada asumna sumuk ibirei koi gi sar uraga isodamak ithanta pangnok ta nok jare haidna ibirei Alice samai tawbani ai hagna nok jari basisu koi gi ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯔ ꯍꯥꯏꯖꯕ ꯇꯥꯏ ꯃꯌꯥꯝꯁꯤ ꯎꯖꯔꯀꯥꯟꯗꯃꯛ ꯅꯣꯛꯆꯔꯤꯅꯤ ꯃꯔꯝꯗꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯍꯥꯏꯖꯕ ꯇꯥꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯄꯥꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯗꯨꯃꯛ ꯇꯥꯟꯖꯥ ꯑꯗꯨꯃꯛ ꯌꯥꯎꯔꯛꯏ ꯃꯔꯛ ꯑꯁꯤꯗ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯤꯡꯁꯦ ꯄꯥꯔꯨꯔꯒꯁꯨ ꯑꯗꯨꯃꯛ ꯅꯣꯛꯆꯕꯅꯤ ꯍꯥꯏꯖꯕ ꯇꯥꯏ ꯑꯗꯨꯕꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯉꯁꯤꯒꯤ ꯀꯣꯂꯔꯁꯤ ꯂꯧꯈꯠꯆꯒꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ Hello. Hello. Isagi minga leifam ngasi muktang khangjaogi. Thiam awang kaidagi Susila. Thagachari call tawpirakpa karamba khoida jabai sei khanbigadawba lei. Hanu IPS kanu sei ni na uriba tawdadu to tagbaji tu. Ontokna su fajarabai sem ka khanbirei. Isai se thajagi isai se kana taminagadawba isagi maru apang singi ming haibigadawba leibro. Haibiyo. ꯑꯩꯒꯤ ꯄꯨꯡꯕꯥꯗꯤꯡꯗꯤꯡꯕ ꯑꯗꯒꯤ ꯑꯩꯒꯤ ꯏꯇꯩ ꯊꯣꯏꯕ ꯑꯗꯒꯤ ꯏꯆꯦ ꯊꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯗꯅꯕꯒꯤ ꯑꯗꯒꯤ ꯚꯤꯗꯤꯑꯣ ꯇꯥꯔꯤꯕ ꯂꯤꯁꯅꯔ ꯄꯨꯝꯅꯃꯛꯀ ꯑꯗꯨꯝ ꯏꯆꯥ ꯅꯨꯄꯥ ꯈꯛꯇ ꯍꯥꯞꯆꯧꯒꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯆꯤꯊꯍꯧꯕꯅꯦꯕꯀꯣ ꯍꯥꯏꯕꯤꯌꯨ ꯀꯔꯝꯕ ꯏꯆꯥꯅꯨꯄꯥꯅꯣ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯥ ꯀꯩꯅꯣ ꯑꯇꯣꯝꯕ ꯑꯗꯒꯤ ꯃꯥꯏ ꯅꯨꯄꯤ ꯀꯩꯅꯣ ꯁꯣꯐꯤꯌꯥ ꯏꯁꯨ ꯅꯨꯄꯥ ꯇꯧꯏ. ꯍꯣꯏ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯀꯔꯝꯕ ꯏꯁꯨ ꯅꯨꯄꯥꯅꯣ? ꯏꯁꯨ ꯅꯨꯄꯥꯁꯤꯡ ꯁꯤ ꯍꯥꯞꯆꯔꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯇꯥꯔꯤꯕ ꯄꯨꯝꯅꯃꯛꯀ ꯇꯥꯃꯤꯟꯅꯖꯔꯦ. ꯍꯣꯏ ꯍꯣꯏ ꯅꯨꯡꯉꯥꯏꯖꯩ ꯏꯁꯥꯅ ꯄꯥꯝꯕꯤꯔꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯇ꯭ꯔꯤꯃꯔ PH ꯁꯖꯤꯗꯥ ꯏꯆꯜ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯄꯤꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯅꯣꯛꯄꯒꯤ ꯏꯃꯣꯖꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯊꯥꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯏꯁꯥꯒꯤ ꯑꯔꯣꯏꯕ ꯏꯁꯩꯁꯤꯁꯨ ꯈꯨꯗꯣꯜ ꯇꯝꯖꯒꯦ AJ ꯃꯩꯁ꯭ꯔꯥꯝ ꯑꯃꯗꯤ ꯁꯨꯁꯃꯤꯇꯥ ꯑꯅꯤꯒꯤ ꯑꯄꯨꯟꯕ ꯈꯣꯟꯖꯦꯜꯗ ꯁꯅꯥꯇꯣꯟ ꯅꯣꯡꯊꯣꯝꯕꯅ ꯁꯩꯔꯦꯡꯕ ꯕꯤꯕꯦꯛ ꯑꯂꯤ ꯆꯣꯡꯊꯥꯝꯅ ꯁꯩꯔꯥꯡꯕ ꯏꯁꯩꯅꯤ ꯆꯅꯨ IPS 2 ꯐꯤꯂꯝ ꯑꯁꯤꯒꯤ ꯏꯁꯩ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ. Satandani kangliva
ngam loi tai bangda oi halagi yumgi mau thing ngam loi tai bangda imana kuida chabi nan isai-sing asi tahanjakhibaga loinana hojiki onadi matang asida mayamna tabining khanbirakpa halo tabiningba live phone in program gi thoram matang asta losinjari ngasi gi thoram asida call tobirak isai khanbi sing amadi call torpu matamda line phangaudraba channel asigi nusijarba listener sing ninghanaba tobiganu mathangi halo tabiningba live phone in program gi thoram amada sodamak try tobiyu adom gi tabining besing khanba phangbagi tanja adu lobiyu haijabaga loinana hojiki onadi matang asida halo tabiningba live phone in program gi thoram lusinjari thoram tabiriba sing boy kom nursing na khurumjari